Nungsiba masina akhwaidagi maru oiba game ni akhwaidagi maru oiba lanfam ni aduga sigi corner sidana good boys minungsi chawba loyal oiba amadi thajaba yaba aduga atopa corner amadana bad boys angakpa karino khangdaba tamba ngamdaba khudong thiningai oina sumatba adubu nungsibagi matangda lakpada kanana thoige khangdokminasi 1 good boy yamna safe oiba good boy di nupa amani nangi favorite coffee karino ningsingba nang kamay tawrige na call taruktuna check tawba aduga matam chukpada nangbu na hana mangda thamba madi nupa makhal amani nangna noi imaga unahanna purakpa aduga madi nungsibada akhwaidagi soiningai oidaba nungsibado mai pakpa risk ki chang nemba depend tawba yaba nupani makhoi di chang nai thajaba yaba amadi nangi pukningi daka oirakpa matamda nanakta lei adubu hangadaba wahangdi sida leire ka hena afaba minungsi khangbana good boy bu boring ohenbra studies kharana tai adudi good boy se yamna fai tungkoina chatpa relationship ki di adubu makhoida awaba toino oigali relationship ama horukpada nupigi pukningda phawonba ngamdabagi 2 bad boy khangnung nungaiba phangnaba honaba bad boy di nupa amani nanga unaba matamda thengna lakpa mana kari khalino nangonda khanduna lehenba maduna nangi pukningbu mangonda chinghenba madi nupa amani nangi friends kaina nangonda section naba pautak piba adubu nangna di mangondagi lapthokhiba ngamdaba bad boys ti yamna khoiranghanba tamba ngamdaba confidence full da yawa nupani makhoina nungaijai relationship ama horpagi attraction gi game da makhoina pamjai challenge karigumba anauba khangdaba ama phangnaba honaba adubu luribadi nangna tungkoina chatpa connection ama semba ngamgadra kanagumba amaga matam chukpada nangondagi khongthang ama mangthana chatpa bad boys ti yamna magnetic oi adubu makhoigi khangdriba karigumba anauba ma challenge tawba phangnaba honabada nungaijaba phawbuduna relationship amada commitment pibada akiba phawi maduna partner duda thajaba wadhalli aduna tamba ngamdabaduda risk lawba matik chabra 3 lanfam nungsibada kanana mai pakke sigi matangda interview mayam ama mi asengmadagi lawba makhoina good boys amadi bad boys thengnarakpadagi phangakpa information gi data khara paudam lakke ahanba interview sahi kaya ama aina good boy ama date tawrei ma yamna phai adubu aingonda karigumba ama matam chupada watpadawna phawki pukningda langtaknaba khoirangba phawkhide ani suba interview bad boy amada ai yamna ngauki relationship tuna khamthengna pukningi ithin phawonki adubu akombadadi aigi thamoida sokhawi aina pamba daka oibada mana piba ngamkhide ahum suba interview aidi good boy amada luhongi aduga masina aina laukhiba waretta akhwaidagi phaba warepni mana aigi thongna lingjel ni support ni adubu ai isana yajai matam changki magi chang naina nungsibada support tawbodo masak khangba thagatpada mari suba interview aingonda matam chupada bad boys ki soft spot pungningi oiba mari ama adum lehawni makhoina ibu hingi haiba phawali mikup amatangi oirasu 4 khangjinggadaba masidi afaba phattabagi matangda nate khangjinggadabadi karino haibada nungsibaje good boys versus bad boys ki matangda nate masidi kanagumba amabu phangbani animakta balance laiba kanagumba ama minungsi laiba amadi dependable oiba adubu karigumba amabu langtaknaba khoirangba phawngani su khangba asengbadi akhwaidagi best oiba partner di kanano haibada nangi emotional security comfort support piba amadi nangi nungaijabi oibaduni makhoidi kanagumba amani nangbu nungsibiba nangi value khangba amadi harau nungaiba phawonbaduni 5 aroiba wahang karambano nangna pamise aduna nangna nungsibadagi pamise karino good boy gi stability oibadura natraga bad boy gi langtaknaba khoirangba tamba ngamdaba matau natraga animaktagi perfect oina mix tawba aikoina khanggadabadi nungsiba haibase
mi makal khaidokuna maming thonbagi wa nate masidi thamoi anigi connection gi matangdani mi anigi marakta leiba chemistry gi matangdani amadi kanagumba ama phangbaduni mana nangbu akhwaidagi best version da oye na nasabu phawonbaduni aduna kanano tasengna thoirisi nungsibada masidi good boys versus bad boys ki matangda oidabgum tawi masidi karigi matangda no haibada nangi oina right oiba kanagumba ama phangbaduni maramdi nungsibagi game sida tasengna thoiridi kanano haibada magi happiness phangbaduni